Kangpokpi town the Mai Pangdabagi Miamna Sauna Awaba Mayongna Hadi. Kangpokpi district the Mai Chang Nine Pangdabagi Maram Oiduna, district Aduki Miamna Sauna Kudungsha the Bakaya Mayokna Re, Maramaduna Marilena Baloisana Hiramasigi Matanga, Atuba Miyang Sang Bibaga Loinana, long term solution ama Puraktuna, Kangpokpi town the Mai Pangana Bohona Biohaina, Kangpokpi town committee, KTC na Hirakle, KTC Serosana High, Mai Chang Nine Laktabuna Maram Oiraga, Miyangi Nomagi Punsida, Lalo Letiki Tabakta Amadi, Nomagi Tangai for the Tabak Thoram Singh, Akaiba Kaya Oihale, Marilenaba Deputy Commissioner da Kaya Hajarabasu, Tabak Oina on Tokpidre, Manipur State Power Company Limited, MSPD, CL Authority da 33 kV transmission line Mapungpan, Samson Bina Hajarabasu, Tabak Oina Pang Tokpidre Maramaduna, District Asigi Miam da Mai Mapungpana Fangan Batarabadi, Manipur State Power Distribution Company Limited, MSPD CL Revenue Collection Tawamatamda, Kangpokpi Town Committee Amadi, Miam Nasumating Pangan Herakle, Barish kihalakhre BJYM ki hanagi President Manohar Mayum Barish Sarmana XM and Birena Mahakpu Kera Hatna Bohonake, Irang Asisu and Birena Tohan Bani Haibu Wapam, Mera Pai Bisinga Punto Kibado, social media the Bayer Oirakraba Matung, Barish Sarma Masada Hat Kani Haina kihalakhre Hana, Barish Sarma Masana, the Hindu the reporter Kre, the Hindu Pausegi report Aduki Matungina, Barish Sarmana Hai, Mite community Singi Maikai Kayadagi Mahakpu Hat Kani Haina kihalapulaire, Hiramasigi Matanga, Police the FIR Rama file Tauna Thorang Tauri, Mahaki Maikaidagi, Police the protection Pibinaba, Mahana Kiara Hijakrabusu, Huzuk Pawi Oina, Police the Mahaku protection Amata Pibira Polate Hainasu, Mahana Pondoke, Sursanpur the Operation Satabada, UK NAG Finance Secretary, Kulaiga Kona phare, Langaka suspension of Operation Susana Kuki, Lan Holup United National Kuki Army UK NAG, Finance Secretary, Security Satakiba, Operation da Kulaiki Ayauna, Pagatpangam Lehadi, Pausesina Pongo Pau Gimatungina ngarang kuntraga taruk suba Assam Rifles samadi Manipur Police ki Kangbuna Sursanpur district ki Kaprang area da operation sathaki operation sathaba horokpada maphamadu da leramba kulai paibasing nongmai kapaga loinana amambagi khudong saba lauraga chen khinaba honaki hari security force ki Kangbuna khunja sing soptana ba playing fire tawga loinana lalhoba sing adu surrender tawna bakhangan khibaga loinana makhata na thibo hombagi thabak sathaba matamda United National Kuki Army UK NA ki finance secretary ni haina saktak saba mioi ama phagat pangam khi haidi Pawasin High Farba Mioya Sidagi AK-47 rifle amaga Maru Khara Yauba magazine amaga phagat ki Mahak Makatana Mahaki Mayumda Tizin Humzin Bagi Tabak Satabada .315 ki rifle ama country made single barrel rifle ama phagat ki Farba Mioya Adu Kulaising Aduga Sursanpur Police Station da Kusina ki haide Nakala Maramda Kangpokpi dagi Kuki ama Sursanpur da brown sugar amadi lupa lakh kuntra hen bagi senpamgo kona na phare haide Kangpokpi district leba mioi amana Sursanpur district brown sugar puduna chalamdagi Sursanpur police na sek tawbada ngarang phaba ngamle haide mioi asina Sursanpur district ki Kaprang village manakta leba Sanga University mayada singnaninga obama ongda chalambada sek tawbada mioi adudagi drug amadi sel ga kona na phagat pangam khibani haide police ki pawsin hai pharaba mioi adu Kangpokpi district ki Kangsup Pajang dagi Lamkhogin Dimgel kawe police na mioi adudagi support cap manungda haptuna puramba brown sugar Pungamadi, sell oina lupa lakh kuntra lising kun, nongmai maru ama, makong malipan magari ama, mobile phone ahum, masage Aadhaar card, PAN card amadi, voter card so phaga lehari. Manipur thukai na bhona riba Kuki militant kaya yaw riba KIA amasung PDF ki mathakta military junta na akan balan chathakre Indo-Myanmar border da hauzik KIA amadi PDF ki apunba kangbuga Myanmar military junta ga kanmong da nomai kapnari ngasayuk Myanmar Air Force na ningthi turel mapal da leiba Kani Township ki manung chanba mulu haina khangnaba Kane unda leiba terrorist ki warehouse amada air bombing tawduna thugai khre hairi lanpham adu da KIA amadi PDF ki lanmi kya ki kaya aso apan ki hari ngarang nungthil su bamo town da Myanmar gi military singa KIA amadi PDF ko khuthong na bagi thogdokta KIA amadi PDF lanmi mari hat ki baga loinana makhal gi afaba makhal gi nongmai manga lobba ngamkhre hari panba yabadi Myanmar gi Kasin state ki ani suba asawa town ama oiriba bamo da haukiba tha asigi amada Kasin Independent Army KIA na Myanmar lanmi da landaraktuna akanamong da land sokna duna lakhe Myanmar lanmi gi Air Force sing season duna kapna rakpan
ꯊꯣꯛꯂꯛꯄꯅ ꯉꯔꯥꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ KIAꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯌꯥꯝꯕꯅ ꯇꯛꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯥꯆꯤꯟ ꯁ꯭ꯇꯦꯠ ꯑꯁꯤꯗ KIAꯒꯤ ꯕꯦꯁꯇ ꯉꯁꯤꯃꯛ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯁꯤꯗ ꯂꯥꯟꯃꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀꯤꯁꯤꯡꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ KIAꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝꯗ ꯀꯨꯀꯤ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯍꯟꯗꯨꯅ ꯀꯨꯀꯤ ꯃꯆꯥ ꯀꯌꯥ ꯁꯤꯈꯤꯕꯒꯤ ꯄꯥꯎ ꯂꯩꯅꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 28ꯗꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 3 ꯐꯥꯎꯕ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯀꯕꯣ ꯇꯝꯄꯥꯛꯀ ꯂꯣꯟꯅꯕ ꯃꯐꯝ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥ ꯁꯤꯜꯂꯨꯕꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯌꯥ ꯁꯤꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯅꯧꯕ ꯆꯤꯞ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔ ꯈꯟꯕꯒꯤ ꯃꯇꯥꯡꯗ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯅꯧꯕ ꯆꯤꯞ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔ ꯈꯟꯕꯒꯤ ꯃꯇꯥꯡꯗ ꯂꯤꯗꯔ ꯑꯣꯐ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯆꯤꯊꯤ ꯏꯗꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕ ꯆꯤꯊꯤ ꯑꯗꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯕ ꯄꯦꯅꯦꯜꯒꯤ ꯗꯤꯁꯀꯁ ꯃꯅꯨꯡ ꯆꯟꯅ ꯑꯅꯧꯕ ꯆꯤꯞ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔ ꯈꯟꯅꯕꯒꯤ ꯃꯃꯤꯡ ꯂꯥꯎꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤꯕꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯈꯤꯕꯅꯤ꯫ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯑꯣꯕꯖꯦꯛꯁꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯑꯅꯧꯕ ꯆꯤꯞ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔ ꯈꯟꯅꯅꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯊꯥꯔꯤꯕ ꯄꯤꯇꯤꯁꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯄꯤꯔꯛꯄ ꯗꯤꯔꯦꯛꯁꯟ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯌꯩꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕ ꯆꯤꯊꯤ ꯑꯗꯨꯗ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯒꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯑꯃꯁꯨꯡ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯗꯨ ꯃꯁꯛ ꯇꯥꯛꯂꯤ꯫ ꯃꯁꯤꯃꯛꯅ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯒꯤ ꯁꯛꯇꯝ ꯀꯥꯏꯍꯟꯗꯅ ꯊꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯊꯪꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯗꯒꯤ ꯋꯥꯐꯝ ꯈꯔ ꯊꯝꯂꯛꯂꯤ ꯃꯗꯨꯗꯤ ꯌꯨꯅꯤꯠꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯁꯤ ꯍꯌꯦꯡꯁꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯂꯩ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯁꯤ ꯍꯥꯏꯅ ꯀꯣꯔꯧꯉꯥꯟꯕꯅ ꯊꯝꯂꯛꯂꯤ꯫ ꯋꯥꯔꯜꯗ ꯆꯦꯝꯄꯤꯌꯟ MC ꯃꯦꯔꯤ ꯀꯣꯝ IOAꯒꯤ ꯑꯦꯊꯂꯤꯠ ꯀꯃꯤꯁꯟꯒꯤ ꯆꯤꯌꯔꯄꯔꯁꯟ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ꯫ ꯕꯣꯛꯁꯤꯡ ꯃꯁꯥꯟꯅꯗ ꯁꯛꯅꯥꯏꯔꯕꯤ ꯑꯃꯁꯨꯡ 3ꯂꯛ ꯋꯥꯔꯜꯗ ꯆꯦꯝꯄꯤꯌꯟ ꯑꯣꯏꯈ꯭ꯔꯕꯤ MC ꯃꯦꯔꯤ ꯀꯣꯝ ꯏꯟꯗꯤꯌꯟ ꯑꯣꯂꯤꯝꯄꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟ IOAꯒꯤ ꯑꯦꯊꯂꯤꯠ ꯀꯃꯤꯁꯟꯒꯤ ꯆꯤꯌꯔꯄꯔꯁꯟ ꯐꯝ ꯑꯃꯗꯤ ꯁ꯭ꯄꯣꯔꯠꯁꯤꯡꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯣꯏꯔꯤꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯀꯥꯎꯟꯁꯤꯜꯗꯒꯤ ꯉꯔꯥꯡ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ꯫ ꯃꯦꯔꯤ ꯀꯣꯝꯅ IOA ꯑꯦꯊꯂꯤꯠ ꯕꯣꯗꯤ ꯑꯁꯤꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯌꯥꯕ ꯄꯤꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯦꯔꯤ ꯀꯣꯝꯅ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯦꯊꯂꯤꯠ ꯀꯃꯤꯁꯟ ꯑꯁꯤꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯔꯦ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯇꯔ ꯑꯣꯏꯅ ꯄꯤꯁꯤꯟꯈꯤꯕꯗꯤ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯤꯖꯥꯏꯟ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯄꯔꯁꯣꯅꯦꯜ ꯃꯦꯇꯔꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯄꯟꯕ ꯌꯥꯏ ꯃꯦꯔꯤ ꯀꯣꯝꯅ ꯍꯧꯈꯤꯕ ꯊꯥ 6 ꯑꯁꯤꯗ IOAꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯤꯕ ꯑꯁꯤ ꯍꯟꯗꯛꯀꯤ ꯑꯁꯤꯒ ꯊꯥꯔꯒ ꯑꯅꯤꯔꯛ ꯁꯨꯕꯅꯤ꯫ ꯃꯃꯥꯡꯗ ꯄꯦꯔꯤꯁꯇ ꯄꯥꯡꯊꯣꯛꯄ ꯑꯣꯂꯤꯝꯄꯤꯛꯁꯇꯁꯨ ꯆꯦꯗꯤ ꯃꯤꯁꯟꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯁꯥꯒꯤ ꯃꯔꯝꯗꯝ ꯀꯟꯅꯕ ꯊꯣꯛꯂꯛꯂꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯖꯦꯅꯔꯦꯜ ꯑꯦꯝꯅꯦꯁꯇꯤ ꯂꯥꯎꯊꯣꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯋꯥꯏ ꯁꯨꯔꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯤ MLA ꯔꯤꯇꯥꯌꯔ IAS ꯌꯦꯡꯈꯣꯝ ꯁꯨꯔꯆꯟꯗ꯭ꯔꯅ ꯍꯥꯏꯈ꯭ꯔꯦ ꯃꯅꯤꯡ ꯍꯜꯂꯒ ꯆꯠꯂꯤꯕ ꯃꯅꯤꯄꯨꯔꯕꯨ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯅꯕ MLAꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯕ ꯆꯪꯏ꯫ ꯂꯩꯉꯥꯛꯅ ꯁꯣꯏꯕꯗꯒꯤ ꯃꯁꯥꯒꯤ ꯃꯔꯝꯗꯝ ꯀꯟꯅꯕ ꯊꯣꯛꯂꯛꯈꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯖꯦꯅꯔꯦꯜ ꯑꯦꯝꯅꯦꯁꯇꯤ ꯂꯥꯎꯊꯣꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯍꯟꯒꯗꯕꯅꯤ꯫ ꯄꯥꯎꯃꯤ ꯈꯔꯒ ꯎꯅꯗꯨꯅ ꯌꯦꯡꯈꯣꯝ ꯁꯨꯔꯆꯟꯗ꯭ꯔꯅ ꯍꯥꯏ MLAꯁꯤꯡꯅ ꯄꯥꯏꯔꯝꯕ ꯂꯩꯉꯥꯛ ꯑꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯈꯜ ꯃꯥꯟꯅꯗꯕꯗꯒꯤ ꯂꯩꯉꯥꯛ ꯎꯊꯥꯏꯔꯒ PR ꯊꯝꯗꯨꯅ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯗ ꯊꯝꯗꯨꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯕꯁꯤ MLAꯁꯤꯡꯅ ꯈꯟꯊꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯔꯕꯗꯤ ꯑꯣꯄꯣꯖꯤꯁꯟ MLA ꯐꯥꯎꯕ ꯌꯥꯎꯅ MLA ꯄꯨꯝꯅꯃꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯨꯅ ꯆꯤꯛꯀꯣꯟ ꯅꯥꯎꯀꯣꯟꯕ ꯆꯪꯏ꯫ CM ꯑꯣꯏꯔꯕꯗꯤ ꯄꯨꯝꯅꯃꯛꯄꯨ ꯆꯤꯛꯀꯣꯟ ꯅꯥꯎꯀꯣꯟꯗꯨꯅ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯍꯟꯒꯗꯕꯅꯤ꯫ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩꯗ ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯗ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯐꯥꯕ ꯉꯝꯗ꯭ꯔꯒ PR ꯂꯥꯛꯄꯒ ꯀꯥꯡꯄꯣꯛꯄꯤꯗ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯁꯤꯡ ꯐꯒꯠꯄ ꯈꯨꯠꯂꯥꯏ ꯐꯒꯠꯄ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯒꯤ ꯉꯝꯂꯝꯗꯕꯅꯣ? ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧ ꯀꯌꯥ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ PK ꯁꯤꯡꯅ ꯉꯁꯤ ꯆꯠꯀꯅꯤ ꯇꯧꯔꯝꯕ ꯀꯨꯀꯤꯁꯤꯡꯒꯤ ꯔꯦꯂꯤ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯍꯟꯗꯕ ꯀꯌꯥ ꯑꯁꯤ ꯎꯕꯗ ꯑꯍꯣꯡꯕ ꯈꯔꯗꯤ ꯂꯥꯛꯀꯅꯤ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯗꯨꯅ ꯑꯐꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯕ ꯇꯉꯥꯏ ꯐꯗꯦ꯫ ꯆꯧꯀ꯭ꯔꯤ ꯈꯛꯇꯒꯤ ꯈꯜꯂꯒ ꯂꯩꯕꯤꯒꯅꯨ ꯂꯩꯕꯥꯛꯀꯤꯁꯨ ꯈꯟꯕꯤꯌꯨ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯕꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯈꯤꯗꯕꯅ ꯃꯁꯥꯒꯤ ꯃꯔꯝꯗ ꯃꯤꯌꯥꯝ ꯀꯟꯅꯕ ꯊꯣꯛꯂꯛꯂꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗ ꯈꯨꯠ ꯊꯥꯈꯤꯕ ꯂꯩꯇꯦ꯫ ꯃꯈꯣꯏꯕꯨ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯍꯟꯕ ꯖꯦꯅꯔꯦꯜ ꯑꯦꯝꯅꯦꯁꯇꯤ ꯂꯥꯎꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯦꯁꯁꯤꯡ ꯀ꯭ꯂꯣꯖ ꯇꯧꯁꯤꯟꯕ ꯇꯥꯏ ꯍꯥꯏꯈꯤ꯫